Paugi Horofam Mayek Singdana, Mediana Pau Ibi Hinavitado. Langak Semba Netraga, Assembly dissolves the Wadatana, Manipur President Ru, Sangdopu Wafam Leti Haida, Cry Esigi Mla L Sushindro from the Cray. British na Andaman and Nicobar Island da Loy Takiba Ipa Ipu Atoba Singi, Konguli Bachet Kongchet Amalam Tabaga Marine Lena. Ngasi Pangtokiba Thoram Amada TOMTV na Hangba Wahang Amagi Paukum Oida Wafam Asi Mahakna, Fundura Patriotic Writers Forum Manipur Silaga Ngasi Ayuk, Kanglagi Nongchup Thangba Hozang the Pangtokiba Lam Tabagi Thoram Aduda, Mla L Sushindro na Makatana Hai. Indian Constitution gi Makada Lamdam as a President Rule. Tha Taruk Anjak Thamde, Makatana, Sangdopagi Provision Indian Constitution Pide. President Rule ki Anishuba term asi Loigatora Banina Hosek, Langak Semba Ngamlagana Semba, Ngamdragana Assembly dissolved Tauba Natana Atopa Humsuba Lambi Amatalete. Thazabaya Paugilikun Amagi Machung Ina, Hairaga, Aranba Yumfam Yaudaba Pau Iba Haibase Yam Ikainai. President Rule Haibase State Kilingak Ase Center Gi Makala Thambane. Anova Langak Amathamba Natraga Thamdaba Haibase, Center Gi Makapoli. Miyamgi power adu center da sinathokrabanina hojikte center gi makhada thoshil ngaiba natana upai leite matam kharagi mamangda miyamna laukhiba kholau amadi apambagi matung ina state asida president rule thamlakhibani president rule thamlakpada khwaidagi haraukhiba congress party ngaside assembly dissolve tawba amuk pamle hojikna amuk popular government sembarom da issue asi chetle popular government ama semna ba honaragana amuk leibak irang thogan na ba honarakani Pibam asida matau karamna popular government ama lingbang gamgadawi bano haina mahangna haike ngasi lamthakiba khongchet aduga mari leidana mahangna hai kalapani hairaga khangnaba Andaman and Nicobar Island ase Manipur gi puardi yamna maru oiba mafam amane mafam asida aikoi gi ipa ipu sing British na loi tharaga thamkhe aikoi gi puari ga sagonaraklaba mafam asi ngaside Government of India na sakhangduna Manipur Parvat haina fawba khangna hale Aikoi ipa ipu singna ning tambak ngaknabagi damak thengnarakhiba sing adu ngasigi mirol amati tungi mirol na ningsingba chumgani hainasu mahangna makha tana phongdokhe Airi media ge kano se TVD ba haigada akoi ge kano da khabar daga kai hapai se airi ai yam ikai je da se na ga na pau se oithokpa ya ba haiba maga oithokpa ya da haiba maga ni laigane ba oithokpa ya da busino khala ire kai kana doin maramdi the option ani khatane either dissolve to bama either sarkar se mama aduna the option atopam da laite ba maramdi na sai gi Indian Constitution ni matung ina di hai ba akoi gi ani se tha ani tam ani hai di tha tau ki tam ani sangdokre ba adui matung na makhata na sangdokpa ya de ba Ada mayam sina kamain to gulo khangde media singi pau se kara ide la kono ade source ana haira ge ta yara bra ga joi kadang maswai de kitang ai nuai to pau eduga sarkar semok to de government of India ai kano da sina thokar mina sai president rule lau president rule pami na law gi TV discussion do bi ai state to thoga law gi mayam sing do madugi nasi hol do ne bla ise